ꯑꯍꯩꯕꯁꯤꯡ ꯅꯠꯇ꯭ꯔꯒꯅ ꯍꯥꯟꯅ ꯌꯨꯇ꯭ꯌꯨꯕꯔ ꯑꯣꯏꯕ ꯃꯤꯁꯤꯡꯗ ꯄꯥꯎ ꯁꯨꯡꯂꯧ ꯂꯧꯗꯕꯤꯗ ꯑꯩꯅ ꯑꯩꯒꯤ ꯀꯩꯅꯣ ꯇꯧꯁꯜꯂꯦꯕ ꯑꯦꯄ꯭ꯂꯥꯏ ꯇꯧꯁꯜꯂꯦꯕꯀꯣ ꯃꯣꯅꯤꯇꯥꯏꯖ ꯇꯧꯕꯒꯤ ꯑꯁꯤꯒꯩꯁꯤꯒ ꯀꯩꯗꯧꯔꯛꯀꯦ ꯍꯥꯏꯕꯗ ꯔꯤꯖꯦꯛ ꯂꯥꯛꯑꯦꯕ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯔꯤꯖꯦꯛ ꯂꯥꯛꯑꯦ ꯔꯤꯖꯦꯛꯁꯤꯒ ꯀꯔꯤ ꯍꯥꯏꯔꯛꯏ ꯔꯤꯌꯨꯁ ꯀꯟꯇꯦꯟ ꯍꯥꯏꯕ ꯄꯣꯠ ꯑꯃꯈꯛ ꯌꯥꯎꯔꯛꯑꯦꯕ ꯔꯤꯌꯨꯁ ꯀꯟꯇꯦꯟ ꯍꯥꯏꯗꯤ ꯀꯅꯥꯒꯨꯝꯕ ꯃꯤ ꯑꯃꯒꯤ ꯀꯟꯇꯦꯟ ꯑꯃꯈꯛ ꯑꯩꯅ ꯌꯨꯁ ꯇꯧꯔꯒ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯒ ꯊꯥꯒꯠꯂꯦ ꯍꯥꯏꯕꯅꯦꯕꯀꯣ ꯁꯤꯒꯤ ꯔꯤꯌꯨꯁ ꯀꯟꯇꯦꯟꯁꯦ ꯑꯌꯥꯝꯕ ꯆꯦꯅꯦꯜꯗꯁꯨ ꯑꯗꯨꯝ ꯃꯣꯅꯤꯇꯥꯏꯖ ꯄꯥꯁ ꯇꯧꯕ ꯃꯇꯝꯗ ꯑꯣꯏꯒꯟꯕ ꯃꯥꯜꯂꯤ ꯍꯥꯏ ꯃꯌꯥꯝ ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯩꯒꯤ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯌꯥꯝꯅ ꯊꯣꯏꯗꯣꯛꯅ ꯃꯌꯥꯝꯗ ꯏꯟꯇꯔꯦꯁ ꯑꯣꯏꯒꯗ꯭ꯔꯥ ꯑꯣꯏꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕꯗꯨꯗꯤ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ ꯑꯗꯨꯕꯨ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯒꯤ ꯃꯇꯥꯡꯗ ꯀꯔꯤꯒꯨꯝꯕ ꯋꯥꯔꯤ ꯈꯔ ꯂꯤꯖꯒꯦ ꯇꯧꯕꯅꯤ ꯍꯥꯏꯔꯤꯕ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯒꯤ ꯃꯇꯥꯡꯗ ꯂꯤꯔꯤꯕ ꯋꯥꯔꯤꯁꯤꯅ ꯀꯅꯥꯒꯨꯝꯕ ꯌꯨꯇ꯭ꯌꯨꯕꯔ ꯍꯥꯏꯇꯥꯔꯦꯀꯣ नौना यूट्यूबर ओइगेना खनबा नत्रगना नौना ओइरक्लिबा मिसिंगदि करिगुम्बा खरा कानबा खरा फंगद्रा हाइना खनजै अदो हाइरिबा पोसे आइदि मायोकनरिबनिना असे आइगी एक्सपीरियंस ओइहौदोइनि अदो मयामना आइगिना थेंनरिबा अवाबसि मयामदा आइना लिथोक तारदि आइना थेंनरिबा अवाबदु मयामदा सिगे अवाबजे थेंनदबिदा आइगी वारिसे तारगा मयामना याम लाइना आइगी तौगदबा तौरोइदबा यूट्यूबर अमा ओइना तौगदबा तौरोइदबा सिंदु याम लाइना कान्थोकपा ngamgane na khallaga aina ngasigi video se semjabani masigesiga aranba kaya yauraga su mayamna sum ngakpigani yamna haina khona haijabasu natade ai chumna sum ai isada thengnajabadu wari amakhat lige tawbani aigi YouTube channel se ahambada ai टाइम पास होइना हांगेना यूट्यूबर अमा ओइगेना हांखिबा नते मसी आइना दुम केराओकेदा गैदा इसै दुम सकबदा इसै सक लोइरागा शेयर तौबसे यूट्यूब से चोंगदोरे यूट्यूब दा शेयर तौबा याइना असिगी मतांग आइना दुम केराओकेदा इसै सकबदगी आइना यूट्यूब से चैनल हांगदोगा शेयर तौरे दो शेयर तौरगा खरानी दुम इसै निगा थागलगा आई दुम अतै तौद्रेबको तौद्र मतुंगदा कुइना लैरगा दुम यूट्यूब दा वीडियो अमा दुम थेंना आंगांसिंगनाजु अस यूट्यूब दै समाइना पैसा मोनेटाइज तौरगा पैसा तानबा जाय खोटबा जाय काइना मयामना दुम ngangnabadi ताबा तारसु के आइना थवा सारुदबा हाइतारे अदुगैदि सुम लैबसिना आई यूट्यूब से 2018 दा हांखिबनेबा दा हांग्र मतुंगदा आई दुम येंगमुदे हन्ना आइदि लैरक्पसिना ममांग चैदा अइना इसै अनिदो थागरब मतुंगदा येंगु मतमदा सब्सक्राइबर से खरा लैरम्मेबको लैरम्मगा लान मतमनिना ममांग चै 2023 जा लान मतमनिना सिगैसिगा अइना आइगी चैनल हांगदोयंगदो सब्सक्राइबर खरा लैरम्बदगी अइना अस मसिदि थबकसु क्या तौनिङाइ मतम लेनफम खंगदबनिना अइना इसै अमनि खक थागलुयेबको अइना दुम कनो तौरगा मागी थंबनेल कैकादो अइना सेमदोगा अदि इसै खरा बैकग्राउंड इसै सहलगा पिक्चर खरा थंबदला दुम थागले अदुबो दुम सब्सक्राइबर हेले अदि कॉपीराइट लाबसु जावी लाक्तबसु जावी अदि दुमाइ तौर कॉपीराइट लागबसिदि खरा अमने कॉपीराइट लासु मोनेटाइज तौबा याय नत्रगना यादे हाइबसु म्याम यावी अदि आई इसागी ओइना वीडियो सुम इसाना सुमाइना वा ngang खोटबा नत्रगना पोचै सेम खोटबा दुम अनौबा आइडिया हाइतारे आइंगोंदा दुम थेंनाबा अवाबा हाइदि अइना पोट अमा सेमबा साबा दुम मयाम दुम थागलगा उल्लि अदुने आइगी वीडियो से अदुमाइना सुम तौबसिगा सब्सक्राइबर से दुम 1000 खरा हेले अदुइ मतुंगदा आइगी वाच आवर सिसु यौरेबा वाच आवर से यौरा मतुंगदा अइना सिगी पोसे अइना मोनेटाइज तौबा यानेना मयामना हाइनरेबको मयाम आइदि दुम आंगांसिंग का ले आई मथक थोंबसु दुम ले मयाम पाउ लौदे अहैबसिंग नत्रगना हाना यूट्यूबर ओइबा मिसिंगदा पाउ सुंगलौ लौदबिदा अइना आइगी कनो तौसल्लेबा एप्लाई तौसल्लेबको मोनेटाइज तौबगी असिगैसिगा कैदोरके हाइबदा रिजेक्ट लाएबा आइगी चैनल से
ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯔꯤꯖꯦꯛ ꯂꯥꯛꯑꯦ ꯔꯤꯖꯦꯛꯁꯤꯒ ꯀꯔꯤ ꯍꯥꯏꯔꯛꯏ ꯔꯤꯌꯨꯁ ꯀꯟꯇꯦꯟ ꯍꯥꯏꯕ ꯄꯣꯠ ꯑꯃꯈꯛ ꯌꯥꯎꯔꯦꯕ ꯔꯤꯌꯨꯁ ꯀꯟꯇꯦꯟ ꯍꯥꯏꯗꯤ ꯀꯅꯥꯒꯨꯝꯕ ꯃꯤ ꯑꯃꯒꯤ ꯀꯟꯇꯦꯟ ꯑꯃꯈꯛ ꯑꯩꯅ ꯌꯨꯁ ꯇꯧꯔꯒ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯒ ꯊꯥꯒꯠꯂꯦ ꯍꯥꯏꯕꯅꯦꯕꯀꯣ ꯁꯤꯒꯤ ꯔꯤꯌꯨꯁ ꯀꯟꯇꯦꯟꯁꯦ ꯑꯌꯥꯝꯕ ꯆꯦꯅꯦꯜꯗꯁꯨ ꯑꯗꯨꯝ ꯃꯣꯅꯤꯇꯥꯏꯖ ꯄꯥꯁ ꯇꯧꯕ ꯃꯇꯝꯗ ꯑꯣꯏꯒꯟꯕ ꯃꯥꯜꯂꯤ ꯑꯗꯨꯅ ꯔꯤꯌꯨꯁ ꯀꯟꯇꯦꯟꯁꯦ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗ꯭ꯔꯦ ꯑꯗꯣ ꯑꯩꯅ ꯌꯨꯇꯨꯕꯇ ꯌꯦꯡꯉ ꯃꯇꯨꯡꯗ ꯑꯃꯨꯛ ꯔꯤꯑꯄꯤꯜ ꯚꯤꯗꯤꯑꯣ ꯍꯥꯏꯅ ꯑꯃꯃꯨꯛꯇꯨꯒꯤ ꯑꯣꯞꯁꯟ ꯑꯃꯃꯨꯛ ꯄꯤꯔꯛꯑꯦꯕꯀꯣ ꯔꯤꯑꯄꯤꯜ ꯚꯤꯗꯤꯑꯣꯁꯦ ꯑꯩꯅ ꯃꯁꯤꯗꯤ ꯑꯩꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯀꯃꯥꯏꯅ ꯁꯦꯝꯃꯤ ꯅꯠꯇ꯭ꯔꯒꯅ ꯁꯤ ꯀꯃꯥꯏꯅ ꯊꯥꯒꯠꯂꯤ ꯈꯣꯠꯂꯤ ꯁꯤ ꯑꯩꯒꯤ ꯏꯁꯥꯒꯤ ꯑꯣꯏꯕ ꯀꯟꯇꯦꯟꯅꯤ ꯀꯥꯏꯅ ꯍꯥꯏꯔꯒ ꯊꯥꯒꯠꯇꯣꯏꯅꯦꯕ ꯍꯤꯟꯗꯤꯗ ꯅꯠꯇ꯭ꯔꯒꯅ ꯁꯕꯇꯥꯏꯇꯜ ꯄꯤꯔꯁꯨ ꯌꯥꯏ ꯏꯪꯂꯤꯁꯇ ꯍꯥꯏꯔꯁꯨ ꯌꯥꯏ ꯃꯅꯤꯄꯨꯔꯤꯗ ꯍꯥꯏꯔꯒ ꯁꯕꯇꯥꯏꯇꯜ ꯄꯤꯔꯁꯨ ꯌꯥꯏ ꯑꯁꯤ ꯄꯣꯠꯁꯦ ꯑꯩꯅ ꯑꯃꯨꯛ ꯑꯩꯗꯤ ꯑꯗꯨꯝ ꯍꯤꯟꯗꯤ ꯈꯔ ꯈꯪꯕꯅꯤꯅ ꯍꯤꯟꯗꯤꯗ ꯑꯗꯨꯝ ꯊꯥꯒꯠꯂꯦ ꯁꯤꯒꯤ ꯄꯣꯠꯁꯤꯁꯨ ꯔꯤꯖꯦꯛ ꯇꯧꯔꯛꯏ ꯃꯔꯝꯁꯤꯅ ꯑꯩꯅ ꯔꯤꯌꯨꯁ ꯉꯁꯥꯏ ꯃꯣꯅꯤꯇꯥꯏꯖꯀꯤ ꯑꯩꯅ ꯔꯤꯚ꯭ꯌꯨ ꯇꯧꯈ꯭ꯔ ꯃꯇꯨꯡꯗ ꯃꯣꯅꯤꯇꯥꯏꯖꯀꯤ ꯑꯩꯅ ꯀ꯭ꯂꯦꯝ ꯇꯧꯔ ꯃꯇꯨꯡꯗ ꯔꯤꯌꯨꯁ ꯀꯟꯇꯦꯟ ꯍꯥꯏꯅ ꯂꯥꯛꯄꯁꯤꯒ ꯑꯩꯅ ꯀꯣꯄꯤꯔꯥꯏꯠ ꯈꯔ ꯂꯩꯕ ꯚꯤꯗꯤꯑꯣ ꯑꯩꯅ ꯏꯁꯩꯒꯤ ꯈꯔ ꯊꯥꯒꯠꯈꯤ ꯍꯥꯏꯕ ꯚꯤꯗꯤꯑꯣꯁꯤꯡꯗꯣ ꯑꯁꯤ ꯄꯣꯠꯁꯤꯡꯁꯦ ꯑꯩꯅ ꯗꯤꯂꯦꯠ ꯇꯧꯈ꯭ꯔꯕꯅꯤꯅ ꯍꯧꯖꯤꯛ ꯑꯩꯅ ꯔꯤꯑꯄꯤꯜ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄꯁꯦ ꯌꯥꯗ꯭ꯔꯦꯕ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯔꯤꯑꯄꯤꯜ ꯚꯤꯗꯤꯑꯣ ꯊꯥꯒꯠꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯀꯩꯒꯨꯝꯕ ꯑꯃꯠꯇ ꯀꯩꯅꯣ ꯇꯧꯕ ꯌꯥꯗꯦꯕꯀꯣ ꯚꯤꯗꯤꯑꯣ ꯀꯛꯄ ꯌꯥꯗꯦꯕ ꯅꯪꯅ ꯃꯣꯅꯤꯇꯥꯏꯖ ꯇꯧꯗ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯁꯦꯁ ꯇꯧꯗ꯭ꯔꯤꯉꯩꯗ ꯀꯠꯊꯠꯍꯧꯕꯗꯤ ꯌꯥꯏ ꯀꯣꯄꯤꯔꯥꯏꯠ ꯀꯩꯀꯥ ꯂꯥꯛꯄ ꯀꯠꯊꯠꯍꯧꯕꯗꯤ ꯌꯥꯏ ꯑꯗꯣ ꯇꯧꯈ꯭ꯔ ꯃꯇꯨꯡꯗ ꯔꯤꯌꯨꯁ ꯀꯟꯇꯦꯟ ꯂꯥꯛꯑ ꯃꯇꯨꯡꯗ ꯑꯗꯨꯒꯤ ꯃꯔꯛꯇꯤ ꯀꯠꯊꯠꯄꯁꯦ ꯌꯥꯗꯦꯕ ꯑꯗꯣ ꯑꯩꯗꯤ ꯈꯪꯗꯕꯅꯤ나 ꯀꯠꯊꯠꯂ ꯃꯇꯨꯡꯗ ꯑꯃꯨꯛ ꯔꯤꯖꯦꯛ ꯍꯥꯏꯅ ꯂꯥꯛꯑꯦꯕꯀꯣ ꯑꯗꯨ ꯂꯥꯛꯄꯗꯒꯤ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯑꯗꯨꯗꯒꯤ ꯁꯨꯝ ꯌꯥꯈꯤꯗ꯭ꯔꯦ ꯍꯥꯏꯗꯤ ꯃꯣꯅꯤꯇꯥꯏꯖ ꯇꯧꯕ ꯌꯥꯈꯤꯗ꯭ꯔꯦ ꯔꯤꯖꯦꯛ ꯂꯥꯛꯑꯒ ꯔꯤꯖꯦꯛꯁꯦ ꯊꯥ ꯑꯃꯒꯨꯝꯕ ꯃꯣꯏꯅ ꯊꯥ ꯑꯃ ꯃꯇꯨꯡꯗ ꯑꯃꯨꯛ ꯔꯤꯑꯄꯤꯜ ꯇꯧꯕ ꯌꯥꯏ ꯔꯤꯑꯦꯄ꯭ꯂꯥꯏ ꯇꯧꯕ ꯌꯥꯏ ꯑꯗꯣ ꯑꯩꯅ ꯑꯗꯨꯒꯤ ꯃꯇꯨꯡꯗꯩꯗꯤ ꯑꯩꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯍꯥꯟꯅꯒꯤ ꯂꯩꯔꯝꯕ ꯏꯁꯩꯒꯤ ꯀꯩꯒ ꯂꯣꯏꯅ ꯀꯠꯊꯠꯂꯦ ꯑꯗꯩꯗꯤ ꯕꯦꯛꯒ꯭ꯔꯥꯎꯟ ꯃ꯭ꯌꯨꯖꯤꯛꯇ ꯑꯩꯅ ꯈꯪꯗꯅ ꯃꯌꯥꯝ ꯍꯥꯞꯆꯟꯕꯁꯤꯡ ꯂꯩ ꯑꯗꯨ ꯂꯣꯏꯅ ꯀꯠꯊꯠꯂꯦ ꯑꯗꯨꯒ ꯑꯇꯣꯞꯄ ꯍꯧꯖꯤꯛ ꯚꯤꯗꯤꯑꯣ ꯑꯃ ꯁꯦꯝꯃꯦ ꯚꯤꯗꯤꯑꯣ ꯍꯥꯏꯗꯤ ꯑꯩꯒꯤ ꯏꯁꯥꯒꯤ ꯑꯣꯏꯕ ꯀꯟꯇꯦꯟ ꯁꯦꯝꯖꯔꯒ ꯍꯥꯞꯆꯕꯁꯤꯒꯗꯤ ꯀꯣꯄꯤꯔꯥꯏꯠ ꯀ꯭ꯂꯦꯝ ꯀꯩꯀꯥ ꯑꯃꯐꯥꯎ ꯂꯥꯛꯇꯦ ꯑꯗꯨꯒ ꯁꯤꯒꯤ ꯃꯔꯛ ꯊꯠꯅ ꯍꯧꯖꯤꯛ ꯀꯣꯄꯤꯔꯥꯏꯠ ꯀꯣꯄꯤꯔꯥꯏꯠ ꯂꯩꯇꯕ ꯑꯩꯈꯣꯏꯒꯤ ꯕꯦꯛꯒ꯭ꯔꯥꯎꯟ ꯃ꯭ꯌꯨꯖꯤꯛ ꯂꯧꯒꯦ ꯍꯥꯏꯇꯥꯔꯒꯗꯤꯀꯣ ꯑꯩꯈꯣꯏꯒꯤ ꯏꯗꯤꯇꯤꯡꯁꯨ ꯌꯥꯕ YT Crit ꯍꯥꯏꯅ ꯀꯩꯅꯣꯝꯃ ꯄ꯭ꯂꯦ ꯁ꯭ꯇꯣꯔꯗꯒꯤ ꯐꯪꯒꯅꯤ ꯍꯥꯏꯔꯤꯕ YT Critꯁꯤꯒ ꯑꯩꯈꯣꯏ ꯌꯨꯇꯨꯕꯀ ꯃꯔꯤ ꯂꯩꯅꯕ ꯑꯩꯅ ꯊꯥꯒꯠꯀꯗꯕ ꯚꯤꯗꯤꯑꯣꯁꯤꯡꯁꯤꯒ ꯂꯣꯏꯅ ꯀ꯭ꯔꯤꯠ ꯇꯧꯕ ꯌꯥꯔꯦ ꯁꯦꯝꯕ ꯌꯥꯔꯦ ꯑꯗꯨꯒ ꯃꯁꯥꯒꯤ ꯕꯦꯛꯒ꯭ꯔꯥꯎꯟ ꯂꯩ ꯑꯁꯤꯒꯤ ꯄꯣꯠꯁꯤꯒ ꯊꯥꯒꯠ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯀꯣꯄꯤꯔꯥꯏꯠ ꯀ꯭ꯂꯦꯝꯁꯦ ꯂꯩꯇꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯌꯨꯇꯨꯕꯇ ꯀꯩꯗꯗꯤ ꯍꯧꯖꯤꯛ ꯅꯣ ꯀꯣꯄꯤꯔꯥꯏꯠ ꯕꯦꯛꯒ꯭ꯔꯥꯎꯟ ꯁꯣꯡ ꯀꯥꯏꯅ ꯃꯌꯥꯝ ꯏꯔꯒ ꯑꯗꯨꯝ ꯗꯥꯎꯟꯂꯣꯗ ꯇꯧꯁꯤꯜꯂꯒ ꯊꯥꯒꯠꯄꯗꯗꯤ ꯑꯗꯨꯝ ꯀꯣꯄꯤꯔꯥꯏꯠ ꯂꯥꯛꯄ ꯌꯥꯎꯕꯅꯦꯕ ꯑꯗꯨ ꯅꯠꯇꯕꯤꯗ ꯍꯧꯖꯤꯛꯀꯤ YT Critꯁꯤꯒꯤ ꯑꯣꯏꯗꯤ ꯑꯃꯐꯥꯎ ꯂꯩꯇꯦ ꯑꯗꯨꯃꯥꯏꯅ ꯊꯥꯒꯠꯂꯦ ꯑꯗꯨꯅ ꯃꯌꯥꯝꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯤꯅ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯌꯥꯔꯤꯉꯩ ꯀꯣꯄꯤꯔꯥꯏꯠ ꯆꯥꯗꯅꯕ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯀꯟꯇꯦꯟꯁꯦ ꯑꯩꯈꯣꯏꯗꯤ ꯅꯧꯔꯤꯕꯅꯤꯅ ꯑꯩꯈꯣꯏꯗꯤ ꯍꯩꯇꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣꯗꯤ ꯑꯗꯨꯝ ꯃꯤꯅꯗꯤ ꯃꯌꯥꯝ ꯍꯥꯏꯕꯤꯔꯛꯑꯒꯁꯨ ꯍꯩꯇꯦ ꯃꯥꯏꯁꯦ ꯀꯦꯃꯦꯔꯥ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯎꯠꯄꯗ ꯈꯤꯇꯪ ꯑꯩꯅ ꯉꯥꯡꯅꯤꯡꯉꯤꯕ ꯋꯥꯁꯤꯡꯗꯣ ꯀꯩ ꯍꯥꯏꯇꯥꯔꯦ ꯀꯦꯃꯦꯔꯥ ꯃꯃꯥꯡ ꯆꯪꯉꯀꯥꯟꯗ ꯀꯥꯎꯊꯣꯛꯈꯤꯕ ꯑꯗꯩꯗꯤ ꯍꯥꯏꯅꯤꯡꯕ ꯋꯥꯅ ꯍꯥꯏꯍꯧꯗ ꯅꯠꯇ꯭ꯔꯒꯅ ꯍꯟꯖꯟ ꯅꯝꯕꯁꯨ ꯌꯨꯝꯗ ꯀꯩꯗ ꯅꯝꯕꯅꯤꯅ ꯏꯀꯥꯏꯕ ꯅꯠꯇ꯭ꯔꯒꯅ ꯑꯩꯅ ꯅꯝꯒꯦꯅ ꯍꯣꯠꯅꯔꯤꯉꯩꯗ ꯌꯨꯝꯒꯤ ꯏꯃꯥ ꯍꯦꯛ ꯆꯪꯁꯤꯜꯂ ꯏꯄꯥ ꯍꯦꯛ ꯆꯪꯁꯤꯜꯂ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗ ꯌꯥꯝ ꯐꯔꯛ ꯂꯩꯌꯦꯕꯀꯣ ꯐꯔꯛ ꯍꯥꯏꯗꯤ ꯃꯤ ꯃꯃꯥꯡꯗ ꯁꯨꯃꯥꯏꯅ ꯋꯥ ꯉꯥꯡꯅ ꯈꯣꯠꯅ ꯂꯩꯕꯗꯨꯁꯨ ꯏꯀꯥꯏꯖꯩꯅꯀꯣ ꯅꯧꯔꯤꯉꯩꯒꯤꯅꯦ ꯍꯌꯦꯡ ꯀꯣꯟꯅ ꯑꯁꯤ ꯂꯤꯔꯛꯑꯗꯤ ꯏꯀꯥꯏꯔꯣꯏꯗꯣꯏꯅꯦꯕ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯏꯀꯥꯏꯔꯤꯕ ꯍꯧꯖꯤꯛ ꯑꯩꯅ ꯚꯤꯗꯤꯑꯣ ꯅꯝꯃꯤꯁꯤꯁꯨ ꯃꯤ ꯀꯅꯥꯝ ꯂꯩꯇ꯭ꯔꯤꯉꯩꯗ ꯁꯔꯛꯇ ꯅꯝꯃꯤꯅꯦꯕ ꯑꯗꯨꯅ ꯃꯌꯥꯝꯁꯨ ꯁꯤꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯊꯦꯡꯅꯔꯝꯒꯅꯤ ꯑꯗꯨꯕꯨ ꯏꯀꯥꯏꯔꯁꯨ ꯏꯀꯥꯏꯅ ꯁꯨꯝ ꯇꯧꯕꯤꯌꯨ ꯑꯁꯤꯅ ꯍꯌꯦꯡ ꯀꯣꯟꯅ ꯃꯥꯏꯁꯦ ꯀꯩ ꯍꯥꯏꯇꯥꯔꯦ ꯄꯨꯕ ꯉꯝꯃꯒꯅꯤ ꯍꯥꯏꯇꯥꯔꯦ ꯀꯦꯃꯦꯔꯥ ꯃꯃꯥꯡꯗ ꯀꯩꯗ ꯑꯁꯤ ꯉꯝꯃ ꯃꯇꯨꯡꯗꯗꯤ ꯏꯀꯥꯏꯕꯗꯣ ꯊꯥꯗꯣꯔꯛꯑꯅꯤ ꯏꯀꯥꯏꯕ ꯊꯥꯗꯣꯔꯛꯑꯗꯤ ꯀꯟꯐꯤꯗꯦꯟꯁ ꯍꯥꯏꯗꯣ ꯂꯥꯛꯑꯗꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯤꯅ ꯌꯦꯡꯅꯤꯡꯕ ꯍꯦꯜꯂꯦꯕ ꯑꯗꯣ ꯅꯧꯔꯤꯉꯩꯗ ꯃꯤꯅ ꯚ꯭ꯌꯨ ꯆꯠꯇ꯭ꯔꯤꯁꯦ ꯑꯁꯦꯡꯕꯗꯤ ꯑꯩꯈꯣꯏꯗꯤ ꯏꯁꯥꯗ ꯀꯟꯐꯤꯗꯦꯟꯁ ꯋꯥꯠꯂꯦꯕ ꯀꯟꯐꯤꯗꯦꯟꯁ ꯋꯥꯠꯄꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯅ ꯌꯦꯡꯅꯤꯡꯗꯦꯕ ꯑꯗꯣ ꯀꯟꯐꯤꯗꯦꯟꯁꯁꯦ ꯂꯩ ꯇꯥꯔꯒꯗꯤ ꯊꯤꯔꯁꯨ ꯐꯖꯔꯁꯨ
와 ꯑꯃꯇꯪ ꯉꯥꯡꯕꯗꯁꯨ ꯌꯥꯝꯅ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯕ ꯃꯑꯣꯡꯗ ꯉꯥꯡ ꯇꯥꯔꯒꯗꯤ ꯃꯤꯅ ꯌꯦꯡꯅꯤꯡꯕ ꯍꯦꯜꯂꯦꯕ ꯑꯗꯨꯒ ꯀꯟꯐꯤꯗꯦꯟꯁ ꯂꯩꯇ꯭ꯔꯗꯤ ꯇꯟꯗꯦ ꯃꯥꯟꯗꯦ ꯉꯥꯡ ꯇꯥꯔꯗꯤ ꯃꯤꯅ ꯑꯩꯒꯤ ꯋꯥꯁꯤ ꯌꯦꯡꯅꯤꯡꯗꯦ ꯇꯥꯅꯤꯡꯗꯦ ꯑꯗꯨꯅ ꯃꯌꯥꯝ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯤꯅ ꯌꯨꯇ꯭ꯌꯨꯕꯇ ꯈꯔꯅꯤ ꯋꯥꯁꯨ ꯋꯥꯅ ꯑꯩꯈꯣꯏꯒꯤ ꯃꯇꯝꯁꯦ ꯁꯨꯝ ꯃꯥꯡꯍꯟꯗꯕꯤꯗ ꯑꯗꯨꯝ ꯆꯠꯄ ꯍꯥꯏꯇꯥꯔꯦꯀꯣ ꯏꯁꯥꯒꯤ ꯚꯤꯗꯤꯑꯣꯁꯦ ꯀꯟꯇꯤꯅ꯭ꯌꯨ ꯔꯨꯇꯤꯟ ꯅꯥꯏꯅ ꯆꯥꯡ ꯅꯥꯏꯅ ꯑꯗꯨꯝ ꯊꯥꯒꯠꯄꯤꯕ ꯑꯗꯨꯒ ꯍꯌꯦꯡ ꯑꯗꯨꯅ ꯃꯣꯅꯤꯇꯥꯏꯖ ꯇꯧꯔꯝꯗꯥꯏꯗ ꯑꯩꯈꯣꯏꯒꯤ ꯐꯖꯅ ꯆꯦꯛ ꯇꯧꯕꯤꯌꯨꯕ ꯃꯤ ꯑꯈꯪ ꯑꯍꯩ ꯇꯥꯟꯅꯔꯒ ꯀꯃꯥꯏꯅ ꯇꯧꯅꯤ ꯀꯩꯗꯧꯅꯤ ꯑꯃꯨꯛ ꯇꯧꯕꯗ ꯁꯣꯏꯗꯅꯕꯀꯣ ꯑꯗꯣ ꯁꯣꯏꯔꯗꯤ ꯋꯥꯈꯜ ꯌꯥꯝꯅ ꯍꯟꯊꯕꯅꯤ ꯑꯩ ꯑꯁꯦꯡꯕꯩꯁꯨ ꯍꯟꯊꯔꯦ ꯌꯨꯇ꯭ꯌꯨꯕꯁꯦ ꯀꯩꯅꯣ ꯇꯧꯅꯤꯡꯗ꯭ꯔꯦ ꯍꯥꯏꯗꯤ ꯁꯤꯅ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯅꯁꯨ ꯇꯧꯈꯤꯕꯁꯨ ꯅꯠꯇꯕꯅꯤꯅ ꯑꯣꯏꯒꯦ ꯈꯜꯂꯒꯁꯨ ꯇꯧꯈꯤꯕ ꯅꯠꯇꯕꯅꯤ나 ꯍꯧꯖꯤꯛ ꯑꯃꯨꯛ ꯃꯤꯅ ꯇꯧꯗꯕ ꯇꯧꯁꯜꯂꯨꯔꯒ ꯁꯣꯏꯕꯗꯒꯤ ꯍꯧꯖꯤꯛ ꯁꯨꯝ ꯕꯤꯠ ꯍꯥꯏꯇꯥꯔꯦ ꯕꯤꯠ ꯇꯦꯛꯄ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯒꯨꯝꯕ ꯑꯣꯏꯔꯦ ꯑꯗꯣ ꯕꯤꯠ ꯇꯦꯛꯁꯨ ꯇꯦꯛꯅ ꯑꯗꯨꯝ ꯍꯧꯖꯤꯛ ꯇꯧꯕ ꯍꯥꯏꯗꯤ ꯁꯨꯝ ꯃꯌꯥꯝꯒꯤ ꯏꯟꯇꯔꯦꯁꯇ ꯑꯗꯨꯗꯤ ꯑꯩ ꯏꯁꯥꯒꯤꯁꯨ ꯑꯗꯨꯝ ꯃꯇꯝ ꯁꯪꯕ ꯃꯇꯝꯗ ꯑꯗꯨꯝ ꯚꯤꯗꯤꯑꯣ ꯃꯇꯦꯛ ꯊꯥꯒꯠꯂꯤꯁꯤꯅꯤ ꯑꯗꯣ ꯚ꯭ꯌꯨ ꯌꯥꯝꯗꯦ ꯑꯗꯩꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯅꯨꯡꯁꯤꯕꯤꯕ ꯈꯔꯅ ꯑꯗꯨꯝ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯔꯛꯏ ꯅꯨꯡꯁꯤꯕ ꯈꯔꯅ ꯑꯗꯨꯝ ꯂꯥꯏꯛ ꯇꯧꯕꯤꯔꯛꯏ ꯃꯗꯨꯒꯤꯗꯃꯛꯇꯁꯨ ꯃꯌꯥꯝꯕꯨꯁꯨ ꯊꯥꯒꯠꯆꯔꯤ ꯑꯗꯣ ꯃꯌꯥꯝ ꯑꯩꯅ ꯍꯧꯖꯤꯛ ꯃꯃꯥꯡꯗ ꯑꯩꯒꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯒꯤ ꯃꯔꯝꯗ ꯂꯤꯈꯤꯕ ꯋꯥꯔꯤꯁꯤꯡꯗꯣ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯃꯌꯥꯝ ꯈꯪꯖꯟꯕꯤꯔꯒ ꯑꯩꯈꯣꯏ ꯅꯧꯅ ꯌꯨꯇ꯭ꯌꯨꯕꯔ ꯑꯣꯏꯔꯛꯂꯤꯕ ꯑꯩꯈꯣꯏꯒꯤ ꯃꯣꯅꯤꯇꯥꯏꯖ ꯑꯣꯏꯗ꯭ꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅꯅꯦ ꯑꯩꯅ ꯇꯧꯈ꯭ꯔꯤꯕ ꯄꯣꯠꯁꯤꯡ ꯑꯁꯣꯏꯕꯁꯤꯡꯗꯣ ꯇꯧꯔꯨꯅꯨꯕ ꯃꯤꯒꯤ ꯀꯟꯇꯦꯟ ꯍꯥꯏꯇꯥꯔꯦ ꯏꯁꯩ ꯅꯠꯇ꯭ꯔꯒ ꯀꯩꯀꯥ ꯍꯥꯞꯆꯤꯜꯂꯒ ꯚꯤꯗꯤꯑꯣꯁꯤꯒ ꯀꯩꯅꯣ ꯇꯧꯕꯤꯔꯨꯅꯨꯕ ꯑꯩꯈꯣꯏꯒꯤ ꯃꯣꯅꯤꯇꯥꯏꯖꯀꯤ ꯀꯩꯅꯣ ꯇꯧꯕꯤꯔꯨꯅꯨꯕ ꯀꯣꯄꯤꯔꯥꯏꯠ ꯀ꯭ꯂꯦꯝ ꯂꯩꯔꯤꯉꯩꯗꯅꯦ ꯑꯌꯥꯝꯕꯅ ꯃꯁꯤ ꯁꯣꯏꯒꯜꯂꯤ ꯑꯗꯨꯒ ꯊꯥꯡꯉꯩ ꯁꯦꯡꯅ ꯔꯤꯌꯦꯛꯁꯟ ꯚꯤꯗꯤꯑꯣꯅꯤ ꯍꯥꯏꯅ ꯇꯧꯔꯒ ꯃꯥꯏꯒꯁꯦ ꯐꯖꯅ ꯎꯠꯊꯣꯛꯑꯒ ꯔꯤꯌꯦꯛꯁꯟ ꯚꯤꯗꯤꯑꯣꯒꯨꯝꯕ ꯇꯧꯕ ꯅꯠꯇ꯭ꯔꯒꯅ ꯚꯣꯏꯁ ꯑꯣꯚꯔꯒꯨꯝꯕ ꯇꯧꯕ ꯑꯁꯤꯒꯨꯝꯕꯁꯤꯗꯤ ꯁꯨꯝ ꯌꯥꯏ ꯑꯗꯨ ꯅꯠꯇꯕꯤꯗ ꯏꯁꯥꯁꯨ ꯃꯆꯦꯠ ꯑꯃ ꯎꯠꯄ ꯑꯗꯩꯗꯤ ꯃꯤꯒꯤꯁꯨ ꯃꯆꯦꯠ ꯑꯃ ꯂꯧꯕ ꯑꯗꯩꯗꯤ ꯕꯦꯛꯒ꯭ꯔꯥꯎꯟꯁꯨ ꯃꯤꯒꯤꯁꯨ ꯑꯣꯏꯕ ꯑꯁꯤꯒꯨꯝꯕꯁꯦ ꯌꯥꯝꯅ ꯔꯤꯛꯁ ꯑꯣꯏꯒꯜꯂꯦ ꯑꯗꯨꯅ ꯃꯌꯥꯝꯅ ꯀꯟꯇꯦꯟ ꯁꯦꯝꯕ ꯃꯇꯝꯗ ꯆꯦꯛꯁꯤꯟꯕꯤꯔꯣ ꯍꯥꯏꯗꯤ ꯀꯨꯏꯔꯒ ꯁꯨꯝ ꯍꯩꯔꯛꯄꯅꯤ ꯈꯪꯉꯛꯑ ꯃꯇꯨꯡꯗꯗꯤ ꯁꯨꯝ ꯌꯨꯇ꯭ꯌꯨꯕꯔ ꯑꯃ ꯍꯥꯏꯕꯗꯣ ꯑꯣꯏꯔꯅꯤ ꯑꯗꯣ ꯌꯥꯝꯅ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯍꯧꯖꯤꯛꯀꯤ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯃꯇꯦꯛ ꯈꯔꯇ ꯍꯥꯏꯖꯔꯒ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯁꯤꯜꯂꯒꯦ ꯃꯊꯪꯗ ꯅꯦꯛꯁ ꯚꯤꯗꯤꯑꯣꯗ ꯃꯌꯥꯝ ꯊꯦꯡꯅꯔꯁꯤ ꯉꯁꯤꯒꯤ ꯑꯣꯏꯅ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ ꯑꯗꯣ ꯃꯌꯥꯝꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤ ꯏꯟꯇꯔꯦꯁ ꯍꯥꯏꯇꯥꯔꯦ ꯌꯦꯡꯕꯗ ꯅꯨꯡꯉꯥꯏꯕ ꯈꯖꯤꯛ ꯋꯥꯠꯂꯁꯨ ꯈꯪꯗꯕ ꯍꯩꯇꯕ ꯅꯧꯔꯤꯉꯩꯒꯤꯅꯦꯅ ꯈꯟꯕꯤꯔꯒ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯗꯨꯝ ꯇꯧꯕꯤꯔꯣ ꯑꯗꯣ ꯈꯪꯗꯕ ꯃꯌꯥꯝ ꯂꯩꯔꯒꯁꯨ ꯑꯗꯨꯝ ꯀꯃꯦꯟꯗ ꯍꯥꯏꯕꯤꯔꯣ ꯀꯔꯤ ꯇꯥꯟꯅꯁꯤꯒꯦ ꯍꯥꯏꯕꯗꯨ ꯃꯁꯤ ꯍꯥꯏꯔꯒ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ